IMPHAL the LEIBA and TOMCHOU Higher Secondary School ki Principal LAISHRAM SUNITA Ekhang Khanghoudana transfer Toukhibada Maheiroi Singna Yaningdaba Phongdorakli Principal LAISHRAM SUNITA Haukiba Mars ki tarik kuni panda school adu da transfer tharakibani school adu da chemistry ki oza ki award pa leidingai marakta Principal amuk transfer Toukhibada school gi Maheiroi Singh amadi student union na Yaningdaba Phongdorakli government na anoba principal in charge tharakpa taramna OE adubu hanagi principal asina school asigi anoba chakot thorang kaya Maheiroi Singh gi khallaga tawbirami mahakna oza award pa singi mahut sinduna lairik taklam ki hairi maramaduna bosem loba class 10 exam amadi kosem na loba class 12 ki exam gi yenglaga principal LAISHRAM SUNITA amuk khana school gi principal oina tharaktrabadi akan ba khongjan jangselagani hairi school asida chawka thora mayam tawbiram bai ko gi hani principal ko madam SUNITA LAISHRAM kana transfer ato ka tha diba maram se ko wa ta leiba oza wat pagi awa ba madi koi miamna akoi school asing kan mayam ma sing do mapu phadana leiringa gi timing asida koi miam si khanghoudana transfer sa si yamna piante yamna nuaite maram asina koi school asida ngasi dagi class koi ko tawre koi gi ayamna thong loina solo sin jare akoi miam asibo amkhana school asida amuna thabira o zawa hasgi ngachigi ni mathak chida medam hasina amu school asida transfer sa ko yam mai sawa aduna medam hasde school asida